Connect News Media Tabiriba Simbutaram Okchari. September Marida Kuki Jo Council na National Highway Amughana Mapung Phana Hangdong ba ready oikre. Home Ministry Matung inna Kuki Jo Council Security Forcing Loinana National Highway to the Santi Thambada support togani. Highway asi Manipur bu Nagaland amadi North East State singa samna haliba lifeline amani. May 2023 the Thokiba Maite amadi Kuki gi irang matungdagi highway asi tinglagli. Aduga Delhi da September Marida Central Government Manipur Government amadi Kuki Militant Organization Sing Kuki National Organization KNO amadi United People's Front UPF ki marakta tripartite meeting tauki. Meeting sigi aroi bada anova suspension of operation SoO agreement da sign taukre. Agreement asi chahi amagi damak chanhangani amadi masida anova condition sing hapsin ki. Center amadi Kuki militant singi marakta point tareta yanaba porakhi. Ahan bada Manipur gi territorial integrity kahelloi. Ani subada peace amadi stability gi damak dialogue ki mateng na solution puthokani. Ahum subada SoO camp taret sensitive areas singdagi lokthokuna safe oiba mafam singda hongdokani. Mari subada Kuchu Khulai singbu CRPF amadi BSF ki manangnak camp singda shift tawgani. Manga subada security force militant pumbagi akan investigation tawgani amadi foreign national singbu list tagi lokthokani. Hauzik anoba joint monitoring group ama condition sing asibu strict oina yengsingani. Home Ministry na warning asi supi ki madudi karigumba masida violation torobadi SoO agreement ki review tawduna cancel tawbayai. Development sing asi adugumba matamda lagli madudi Prime Minister Modi September 12 natraga 16 da Manipur da lakpayai haina launari. Manipur irang asigi matungda Modi ngasi phawba Manipur da khungpham taraktri. National Highway 2 Mapung Phana Hangdokpagi step asi aphabani haina lofam di thoi adubu masigi damak Kuki militant singa SoO agreement sign tawnaduna onnaba manba amadi uri. National Highway hangbagi mamal SoO sign tawnaribra. Kuki militant singna hanna ground gi rule thugaiduna lagli thogliba Manipur irang asida Kuki militant singi khut kaya yamna yawbagi haibasi center na khangi. Aduga Kuki militant group singi leader kaya Myanmar dagi ni haiba khangna hauzik amuk makhoiga sahi amagi agreement asi sign tawnaduna makha chathari. Masida center gi kari agenda leiribano haibasi hangngai obo wahangni. Aduga center bu harau hannanaba National Highway hangdokpagi wafamda Kuki singna ayaba piri. Kuki sing makhoigi strategy da mai pagli center amadi state animaka deal tawnari. Aduga aikhoina kari suda center ga deal tawnari. Isagi suda center ga tawnagadaba deal da mapangan sonthahalli. Aikhoi masel gi marakta support ki mahuta wahang hangnari. Mot manadri masi achoba para amani. Aduga topanakal amadana Kuki Jo Council na National Highway 2 da free movement da ayaba piki aduga Churachandpur da leiba atopa organization Jomi Council ZC na khongthang asigi protest tawri maramdi mahangna hai National Highway 2 Dimapur to Imphal Road pu amughanna open tawba si aikhoigi damakta nate masi total majority Maite community gi damak lawkhibu khongthangni aduga Churachandpur gi mising awat pasing chada thaktaba amadi loibanaidaba sacrifice khanglagli fiba masida Kuki Jo Council KZC natraga atopa body amana asigumba MOU amada sign toba namthak tobaga manai masina ikhoigi missing interest ta safeguard oiroi. Jomi Council na wafam asi Kuki Jo Council na Home Ministry ga wari sanaringai da mahak statement thoktuna haiki. Manipur government gi source amagi matung inna NH2 da free movement gi matang da tongan ma Kuki Jomi group sing gi marakta leiriba mot manadaba sina agreement asi karamna thabak togani haibasida effect ohenba yai. Asumna Prime Minister Modi Manipur da laktringe mamang da hana Kuki sing amadi Maitei sing bu harau handuna mahak lakpagi base ama ready tawkhre. Chahi ani henba sidagi wana khanglaliba asi PM Modi laglaga aikoi kauthukumsi maramdi hauzik tawgadaba maru oiba deal kya wali video sidang asigi di matang asoi fawbadang thagasari.